ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯒꯣꯄꯥꯟ ꯀꯧꯏ ꯆꯍꯤ 19 ꯍꯥꯏꯔꯦ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯃꯇꯝꯗꯨꯒꯤꯅꯤ ꯂꯩꯐꯝꯗꯤ ꯍꯥꯏꯖꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ 1985ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯟ ꯃꯇꯝ ꯑꯗꯣ ꯑꯩ ꯑꯄꯥꯝ ꯅꯨꯡꯁꯤꯗ ꯈꯣꯡꯗꯥꯅꯤꯡꯂꯕ ꯃꯄꯨꯡ ꯐꯥꯔꯕ ꯄꯥꯈꯪ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯡꯁꯤꯖꯕꯤꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯖꯨꯒꯣꯠ ꯆꯥꯗꯕꯅ ꯏꯃꯥ ꯕꯕꯥ ꯑꯅꯤꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯈꯜ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯏꯆꯥ ꯏꯃꯧ ꯀꯔꯝꯅ ꯊꯝꯒꯗꯧꯔꯤꯕꯅꯣ ꯋꯥꯈꯜ ꯑꯁꯤꯃꯛꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯏꯅ ꯂꯥꯏꯃꯟ ꯀꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯃꯁꯤꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯊꯣꯏꯅ ꯁꯥꯡꯅ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯚꯥꯞ ꯇꯥꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯕ ꯑꯃꯅ ꯆꯦꯡ ꯂꯩꯇꯕꯗꯒꯤ ꯆꯥꯛ ꯊꯣꯡꯈꯤꯗꯕ ꯀꯌꯥ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯨ ꯃꯔꯥ ꯀꯔꯝꯅ ꯇꯥꯕ ꯉꯝꯒꯅꯤ ꯑꯩꯅ ꯀꯅꯥꯗꯕꯨ ꯏꯆꯪ ꯊꯧꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯨꯝꯕꯅꯕꯨ ꯅꯨꯄꯤ ꯊꯤꯕ ꯍꯧꯅꯕ꯭ꯔꯥ ꯃꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯂꯥꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯌꯧꯕꯤ ꯊꯥꯛꯇꯅꯤ ꯋꯥꯈꯜꯁꯤꯗ ꯈꯟꯈꯤꯕ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥ ꯑꯅꯤꯕꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤ ꯐꯅ ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯑꯩꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯈꯤ ꯑꯩꯁꯨ ꯑꯋꯥꯕ ꯃꯁꯥꯅꯤ ꯈꯜꯂꯒ ꯉꯧꯁꯤꯟꯅꯗꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯔꯛꯈꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯔ ꯋꯥꯡꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯀꯣꯟꯖꯦꯡ ꯀꯣꯛꯐꯥꯏꯅ ꯅꯣꯝꯒꯦꯒꯤ ꯅꯣꯝꯂꯒ ꯃꯅꯒꯟꯗ ꯃꯔꯨꯝ ꯊꯨꯏ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯕꯅ ꯏꯁꯔꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯍꯣꯠꯅꯕꯗꯤ ꯂꯦꯞꯈꯤꯗꯦ ꯆꯤꯜꯍꯥꯎ ꯊꯤꯕ ꯇꯧꯗꯅ ꯊꯕꯛ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯅ ꯌꯥꯎꯈꯤꯗꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯃꯛ ꯌꯥꯏ ꯍꯥꯏꯕꯗ ꯑꯩ ꯄꯤ ꯇꯥꯒꯦ ꯇꯧꯏ ꯏꯔꯥꯏꯕ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯠꯇ ꯑꯣꯏꯈꯤꯗꯦ ꯃꯁꯦ ꯏꯔꯥꯏꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯌꯥꯎꯗꯅ ꯀꯪꯅ ꯇꯛꯄꯅꯗꯤ ꯀꯔꯝꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯗꯕ ꯀꯌꯥ ꯑꯃꯅ ꯊꯕꯛ ꯐꯪꯈ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯣꯏ ꯑꯃꯔꯣꯝꯗ ꯃꯈꯣꯏꯁꯦ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯔꯝꯅ ꯍꯥꯏꯔꯨꯗꯒꯦ ꯑꯩ ꯊꯕꯛ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯟꯈꯤ ꯍꯣꯠꯅꯕ ꯌꯥꯕꯁꯨ ꯑꯩ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯃꯩꯗꯗꯤ ꯑꯩꯁꯦ ꯆꯣꯛꯊꯔꯛꯈꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯧꯅ ꯂꯩꯈꯥꯗ ꯇꯥꯈꯤ ꯀꯔꯤ ꯇꯧꯔꯨꯒꯕꯅꯣ ꯈꯜꯂꯛꯇꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯟꯖꯕ ꯑꯣꯏꯅ ꯑꯩ ꯌꯨ ꯊꯛꯄ ꯍꯧꯈꯤ ꯃꯤꯑꯣꯏꯕꯅ ꯇꯥꯏꯅꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗꯤ ꯅꯤꯁꯥꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯃꯥꯏꯌꯣꯟ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯂꯥꯏꯕꯛ ꯐꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯂꯥꯛꯂꯦ ꯊꯥꯁꯤꯗ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯉꯥꯜ ꯄꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯠ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ ꯀꯥꯎꯐꯝꯁꯨ ꯊꯣꯛꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯣꯟ ꯆꯨꯝꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ 1985ꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯏ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯍꯔꯥꯎꯈꯤ ꯃꯁꯦ ꯆꯍꯤꯗꯨ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯍꯔꯥꯎꯕ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗꯒꯤ ꯂꯦꯞꯇꯅ ꯍꯔꯥꯎꯔꯛꯂꯕꯅꯤ ꯆꯍꯤ ꯑꯗꯨꯒꯤ ꯍꯔꯥꯎꯕꯅ ꯑꯩꯕꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯈꯟꯅꯅ ꯍꯥꯏꯕꯅꯤ ꯂꯥꯏꯔꯣꯏ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕꯤꯅ ꯀꯟꯅ ꯂꯩꯃꯥꯡ ꯐꯝꯂꯤꯉꯩ ꯃꯈꯣꯏ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯈꯔꯗ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯅ ꯀꯤꯒꯟꯗꯕ ꯌꯥꯎꯔꯕꯗꯤ ꯂꯥꯏꯔꯣ ꯃꯇꯨꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯍꯤꯡꯒꯤ 12 ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯤꯁꯤꯡ ꯁꯦꯠꯂꯒ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯩ ꯂꯩ ꯀꯕꯣꯛ ꯑꯊꯨꯝ ꯑꯍꯥꯎ ꯀꯠꯄ ꯉꯝꯂꯕꯗꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯖꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯑꯗꯨꯒ ꯃꯗꯣ ꯃꯤ 2 ꯁꯨꯅꯒ ꯆꯠꯄ ꯌꯥꯔꯣꯏ ꯅꯇꯣꯝꯇ ꯆꯠꯀꯗꯕꯅꯤ
Mi ani suna chapadi laidana minin phawa taba yade. Chek mo laudana misik mirakon tadraba matamda oigadabani. Mase mamangda amta pikidraba aduga tungdasu anirak suna piraroidaba yamna tana piba nabudogi thauzani. Maiba do maya imfandagini. Maya imfange kadawadagino mamingne kari kawbana habdudi hauzik ningsingdre. Aduga hauzikte aini khanba matamdasu mahaksu leramaroina khali. Karigumba hauzik phawba mahakna hingduna lerabadi chahi chamagi mathakta oiragani. Matam aduda mahak chahi 60 mathakta oikrabani. Karigumba warisa taba matamda kanagumana soidana khangnaba yarakpasu yai. Maramdi matam aduda mahak afawba ahiba maibani. Mahakna warisingse haikiba matamda aihakti khajitang lapthokloga lerame. Adubu maibaduna haikiba warising adudi yamna fazana mayek sengna tahawki. Mahaki wahai aduda aingonda yamna interest oiduna makhoigi manakta sangsilami. Lai committee member amana hairai lupa la ama phangani harabasu aidi mathu ngamjaroi. Amana mu hairai osamaiba madubu kanana ngamgani haibage ngamaroi khangna hairapa mali. Maduda maiba aduna saurona na hairai. Aina hairabasi ngamaroi khangna wari nungainaba pangai haiba nate. Nangna napangpangjadraga aibu pangai haijinba tahalibra. Ishorgi oiba khutang samna phamgodagi aina haibani. Thokmo tawraga maiba sabado aidi nate. Laishon tison phasana khangnibani. Aidi nakhoi myamda angamba yarabadi khudong sabase lauja hona haibani. Leiriba khudimaktagi aina khwaidagi angang iwa oirami. Aina oza maibada yinglaga haiki. Madu soidrabra ipu. Oza maibana hairai soidrabani khutang samna phamgodagi aina hairibani. Maduda aina khangningna jingnaba amaga loinana aina haiki. Ado ipo madu miyo amakaktagira. Karigumba aningba apamba phaningba tawba ngamgadaba miyo ani ahum thoklalabudi kamdaba. Oza maibana hairai amakaktagi nate hairu kappa ngamba khudimakini. Karigumba ani ahum sugadaba orabadi sinthoknaraga pung amamamdi gap thamba tare. Aduga madu ahingi pung amadagi heloidabani. Pung amadagi hengkrabadi karisu kanaroi. Aduna nakhoi ataide sandu uranu. Leiriba nakhoi ahum mari sidagi ama ani khakta taw. Asi haraba tungda osamaiba aduna akiba anga laigi oiba wari kyama liraki. Wari edo mana haktingnana thengnarkiba wari ngaktani. Kanagi heloina sembadagi hauraga karamna soiren phungani karamna soirenga wari sanagani asina singmani. Khangde numi aduda ipumaiba aduna likibado tabada kiraba wari ngaktani. Haibabudi khara haibazani ozamaibado ngangtorapa matamda yamna khangna nganglakpadona tawki. Mana likiba warising adudi matang asida hapjadre. Karigino haiba matamda yamna sangkragani. Matam asida lai committee member amana aingonda hairai. Osamaiba sina hairibasibu kopana mu ngamgadro. Aihak thaba ase soidan tawrage haina khalami. Aduna kanamtada khanganingdabadigi thayanana khumki. Kadaidinada kaka lai loikhrabadi laibong asi haninga letana sikhrani. Mandop asisu numinini humni pau sidokiroi. Ahingi baroda laisangi mangosi yongna changbudi laidana mandop maningsubau changba kanana sungamloi. Matamaduda maibana harai. Hoi yamna kikidaba orabadi changdabana phai. Karina haibabu akhang araktagi pakhakibu yawbadi yamna khudongthininga oi. Handakti osamaibadugi wahai aduda ayamna nungaki. Maramdi tawgi khanba yawamasu kibadagi tawro haina khanbadagini. Aina khanki thaba ase aina tawba natana kananasu tawba ngamlo haina. Masi khankibagi maramdi aihak asuki matik kigande akiba haibado aingonda amta lerakte. Adugi sumathakta matam aduda ai harbinage rukime pikraba matong ngaiduna leiriba matamni. Aduga mana
ꯍꯟꯗꯛꯀꯤꯁꯦ ꯑꯩꯒꯤꯗꯤ ꯂꯥꯁ ꯆꯥꯟꯁꯅꯤ ꯊꯕꯛ ꯇꯧꯕꯒꯤ ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯕꯅꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯅꯥꯕꯨ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯀꯤꯔꯨꯈꯤꯅꯤ ꯊꯕꯛ ꯐꯪꯅꯤꯡꯕꯅ ꯏꯁꯥꯗ ꯈ꯭ꯔꯣꯛ ꯈꯣꯠꯂꯕ ꯃꯇꯝꯅꯤ ꯑꯩꯅ ꯅꯤꯡꯂꯤꯕ ꯄꯥꯝꯂꯤꯕꯁꯤꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕꯒꯨꯝ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄ ꯉꯝꯒꯗꯃꯛ ꯃꯥꯟꯈꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯗꯨꯗꯤ ꯄꯣꯠꯆꯩ ꯃꯥꯏꯕꯒꯤ ꯑꯀꯤ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯗꯨꯅ ꯂꯩꯍꯧꯈꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯔꯣꯏ ꯑꯣꯏꯈ꯭ꯔꯦ ꯄꯣꯠꯆꯩ ꯃꯥꯏꯕꯅ ꯍꯥꯏꯕ ꯂꯥꯏꯔꯣꯏ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛꯇꯨ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯐꯤꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯃꯔꯨ ꯃꯅꯥ ꯀꯕꯣꯛ ꯍꯩꯕꯣꯛ ꯍꯩ ꯂꯩ ꯑꯊꯨꯝ ꯑꯍꯥꯎ ꯑꯃꯗꯤ ꯙꯨꯞ ꯀꯦꯟꯗꯜꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯑꯃꯗ ꯑꯍꯤꯡꯒꯤ ꯄꯨꯡꯐꯝ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯣ ꯃꯣꯕꯥꯏꯜꯒ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯃꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯇꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯝꯄꯥꯛ ꯆꯣꯟꯅ ꯆꯣꯟꯅ ꯃꯤ ꯇꯤꯟꯅꯈꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯈꯥꯔꯣꯝꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯁꯦ ꯅꯣꯡꯃꯗ ꯁꯣ 2ꯔꯛ ꯎꯠꯂꯤ ꯅꯨꯡꯊꯤꯟꯗ ꯑꯃ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯃ ꯅꯨꯡꯊꯤꯟꯒꯤꯅ ꯄꯨꯡ 1ꯗꯒꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤꯅ ꯄꯨꯡ 9ꯗꯒꯤ ꯍꯧꯏ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯁꯣꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯄꯨꯡ 11ꯗꯤ ꯑꯗꯨꯃꯛ ꯇꯥꯔꯦ ꯁꯤꯅꯦꯃꯥ ꯂꯣꯏꯔꯒ ꯍꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 11:30 ꯐꯥꯎꯕꯁꯦ ꯁꯣꯔꯣꯛꯁꯤ ꯃꯤꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯤ ꯃꯇꯝ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯍꯤꯟꯗꯤꯒꯤ ꯐꯤꯂꯝ ꯏꯅꯣ ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯣꯜ ꯑꯌꯥꯝꯕꯗ ꯍꯤꯟꯗꯤ ꯐꯤꯂꯝꯅ ꯅꯝꯅ ꯀꯥꯞꯅꯔꯝꯃꯤ ꯑꯩ ꯃꯇꯝꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯍꯣꯜ ꯑꯁꯤꯗ ꯐꯤꯂꯝ ꯑꯅꯧꯕ ꯁꯤꯟꯕꯒꯤ ꯃꯤ ꯐꯅ ꯌꯥꯝꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯂꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯁꯟꯅꯤ ꯗꯤꯑꯣꯜ ꯑꯃꯗꯤ ꯑꯃ꯭ꯔꯤꯇꯥ ꯁꯤꯡ ꯑꯅꯤꯅ ꯀꯨꯝꯕ ꯕꯦꯇꯥꯞ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅꯤ ꯃꯃꯤꯡ ꯂꯩꯕ ꯐꯤꯂꯝꯒ ꯑꯣꯏꯕꯅ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯦꯡꯕ ꯆꯠꯅꯈꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯜꯂꯛꯄꯗꯨ ꯉꯥꯏꯒꯗꯕ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯄꯒ ꯐꯃꯨꯡꯗ ꯍꯤꯞꯅ ꯁꯤꯅꯦꯃꯥ ꯂꯣꯏꯕꯒꯤ ꯃꯤ ꯍꯟꯅꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯉꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯈꯤ ꯊꯥꯖꯅ ꯀꯛꯀꯗꯕꯅꯤ ꯊꯥꯖꯕ ꯃꯐꯝꯗ ꯏꯁꯣꯔꯁꯨ ꯂꯩꯕꯅꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯊꯥꯖꯔꯕꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯀꯅꯤ ꯅꯁꯥꯗ ꯇꯨ ꯆꯨꯡꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯁꯦꯞꯇꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯏꯔꯥꯛꯅꯔꯕ ꯑꯃꯅ ꯃꯊꯛꯇ ꯀꯥꯈꯠꯄ ꯌꯥꯒꯗꯕ ꯄꯥꯝꯕꯩ ꯑꯃ ꯐꯪꯕꯒꯨꯝ ꯏꯁꯥꯗ ꯊꯣꯛꯈꯤ ꯃꯊꯨꯝ ꯃꯔꯥꯡ ꯌꯥꯝꯅ ꯍꯧꯈꯤ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡꯁꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯐꯥꯎꯕ ꯉꯥꯏꯈꯤꯕꯗꯨ ꯑꯣꯟꯊꯣꯛꯅ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯈꯤ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯈ꯭ꯔꯦ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯛꯈꯤꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯂꯒ ꯂꯥꯛꯅꯔꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯈꯣꯡꯕꯒꯤ ꯃꯈꯣꯟꯅ ꯁꯣꯔꯣꯛꯇꯨ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯒꯗꯕꯣꯏ ꯅꯤꯡꯉꯤ ꯑꯩ ꯇꯞꯊꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯦ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯉꯟꯅ ꯇꯨꯝꯈꯨꯟ ꯑꯗꯨꯃꯛ ꯇꯥꯡꯈ꯭ꯔꯦ ꯅꯥꯁꯣꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯆꯠꯂꯒ ꯃꯥꯡꯒꯣꯟꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃꯗ ꯏꯔꯨꯖꯊꯣꯛꯂꯦ ꯁꯪꯒꯣꯏꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯕ ꯈꯨꯗꯩꯗꯨ ꯂꯧꯔꯒ ꯍꯣꯡꯗꯣꯛꯂꯦ ꯏꯔꯨꯖꯔꯝꯗꯥꯏꯗ ꯍꯧꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯒꯥꯔꯤ ꯑꯗꯨꯗ ꯑꯩ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ 11:10 ꯆꯠꯂꯦ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯈꯤꯕ ꯍꯩꯔꯨꯛꯇꯨ ꯂꯥꯇꯣꯟ ꯑꯃꯗ ꯌꯣꯝꯂꯒ ꯐꯦꯡꯗꯣꯛꯂꯕ ꯏꯁꯤꯡ ꯕꯥꯇꯤꯟ ꯃꯆꯥ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯂꯦ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯌꯧꯕꯒ ꯈꯥꯋꯥꯡ ꯑꯣꯟꯗꯨꯅ ꯑꯁꯛ ꯑꯋꯣꯡ ꯀꯅꯥ ꯂꯩꯔꯕꯒꯦ ꯍꯥꯏꯅ ꯌꯦꯡꯈꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯆꯠꯅꯗ꯭ꯔꯦ
Sinema yengba halakibasing masing khura male. Misik mirakon takitre pumsisikre. Aduga leba phaba amana ngasise Purnima numisi oi. Mahusana so Purnima numita isogi mafamda haikaleke tambase mangon oi hainai. Masina takpadi osamai ba aduna haikibado tasingna sumlagani haina khanke. Karigino haibabo mana lairu matung nongalaga natraga hunisubada haiba nate. Akhanana Purnima numisi tananaba nini subada haibane. Aduna Purnima numi asida mangongi kuta mana soidana urangwani. Ayha wakalasina panganoiduna laibung tamna khong thangba haure. Laibung manungda sangjingai laigi mapada chapchana liplaga khawang amadi mangtungda kana laibage haidana koina lerga yengi. Kana amata laiba ujabadada ai laibung manungda changlai. Changai haibagi wani pukningdadi ningkok toribani. Satlibado mangda sapaga chap manai mangam sande. Wayeta lay duni yang laga sapani. Mapanda thabangi mangana pungangan bagi wani. Laibung manungdadi mandop sidribana haningai leitana mami. Numinini gi mamangda miyamna langbagi amadi mai donni makhona ahing supa unalalammaga ngasina khangsisiba asida ayha satina hinadaba habado oiki. Hainaribani lairu matung laibunggi asikpa haiduna ahingdadi laidana numi hektabadagi kananasu changmangamnadribani. Adubu aidi changke aningba apamagi pangana kankibadagi mataktasu haikre ayha kikandaba nupana haiduna. Adubu lairiba amadi mafam matamasida sungkui kide habadi yaroi. Inglaba ahingi matamasida maidi humang mari karamki. Thamoide mihun dangdang songlaki khankidaba nate masibu tawwa honabra masibu tahoidaba oigadoribra asumna singnaba amadi nungaitaba wakhana laisang adu yawnaba sapa matamda onthongna awaba ama habada oiki. Masi haibada lairabani mikub aduda aina orangadabadu khalaga yengbiyo. Aigi aningba apamagi pangana aigi akibabu laksingki. Anamkanbagi mata utana namduna laisangda yawnaba sangsingki. Second amagi matam chontadana tonglapa sendando lautolaga darida laiba katlaga laisangdugi mangonda kakhatki. Mangon adugi mayai habadi laing thongna laibadugi mapa sapchana aina porpa ising aduna hairu adubu thambada channaba makoi masa ama waitaitoi. Batri masa aduda yawa isingna khusengna hamdolaga waitaitolaba matamda aina porpa hairukto thamme. Kurukuto katlaga Momberti amadi dubdusu khale. Hajite aigi thajaba asida laining thongna pembiraba male. Isada akiba amda pokidre. Khuba ani lonaraga mitta pitana pungning asi longdana thonglonduna leiriba laining thobu babna una yengjaraga chimbana kangdana khonsen thokandana pukningna asumna nijiki. Laing thoi bungo nasubu nungsibiu nasu wabagi pandonglomle. Sambiduna nasuna handak yaujakiba harbindagi thaba ase amtadi ohenbiyo. Nasudi apangmane kari haraga karina sewa tawraga ipudongna pengana haba nasuna khangjade. Kasariba haijiriba aside tat launam yaudana thamusengna kasabane haijabane. Karigumba aran ahu yaukhrabasу apangmanasuni khalaga ngakbiyo. Ai ipudogi khongsokdana khurumjade. Asumna nijaraga ai khoidaba saina lebakta tabagum khongsakna tingtholaga khurumki. Aina khurumkibadagi isase khangayabangum tawke. Wakhalase haninga leitana nungaike. Ipudogi thausan mapung phan phangadaba manke. Sungshu soidaba thaba phangadaba manke. Masala bungda changlakibada ningko tokibada hojiti amata leitre. Aphapun akiba amta yaudana free oina laibung adudagi tholole. Nungairaba wakhalamaga iroinana yumda changlale. Phamungda longna hiplaga pangamdraba thaba amabu mai pakna pangthokibagidamang nungaiba phongdoki. Tungda orakadaba punsigidamang monjang sanaramlaga
ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯞꯅ ꯇꯨꯝꯊꯈꯤ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯊꯕꯛꯀꯤ ꯔꯤꯖꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯌꯥꯎꯁꯪ ꯃꯅꯨꯡꯅꯤ, ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯗ꯭ꯔꯣꯟ, ꯁꯥꯏ ꯗ꯭ꯔꯝ ꯑꯃꯗꯤ ꯃꯥꯏꯞꯀꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯄꯨꯛꯅꯤꯡ ꯅꯤꯡꯈꯤ꯫ ꯄꯨꯡ 8:30 9 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯁꯣꯔꯣꯛ ꯑꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯕꯒꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯈꯤꯗꯦ꯫ ꯃꯈꯥꯔꯣꯝꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ, ꯑꯋꯥꯡꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯣ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯌꯥꯝꯗꯦ꯫ ꯃꯤ 100-100ꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕꯁꯤ 10 ꯐꯥꯅ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯌꯥꯝꯕꯗꯤ ꯁꯥꯏꯀꯜꯅ ꯉꯥꯛꯇꯅꯤ꯫ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯀꯞꯅꯤꯡꯉꯤ꯫ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯁꯥꯏꯀꯜꯅꯗꯤ ꯂꯥꯏꯗꯅ ꯑꯩꯒꯤ ꯁꯦꯠꯅꯕ ꯇꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯕ ꯈꯣꯡꯒ꯭ꯔꯥꯈꯣꯡ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯑꯃꯒꯤ ꯍꯧꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯍꯥꯎꯗꯨ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝꯗꯨ ꯑꯩꯉꯣꯟꯗꯗꯤ ꯈꯨꯔꯪ ꯈꯨꯠꯁꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯌꯥꯎꯁꯪꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯊꯥꯕꯜꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯌꯧꯕ ꯐꯥꯎꯕ ꯆꯣꯡꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝꯅ ꯀꯨꯡꯅ ꯆꯣꯡꯅꯕꯗꯣ ꯑꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯦ, ꯌꯥꯝꯅ ꯂꯟꯅ ꯂꯥꯞꯅ ꯆꯣꯡꯅꯕꯅꯤ꯫ ꯌꯥꯎꯁꯪ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯊꯥꯕꯜ ꯃꯐꯝꯁꯨ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ 2-3ꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯤ ꯋꯥꯈꯣꯡꯗ ꯊꯥꯕꯜ ꯂꯩ ꯆꯠꯂꯨꯁꯤ꯫ ꯋꯥꯈꯣꯡ ꯍꯥꯏꯔꯤꯕꯁꯤ ꯁꯒꯣꯜꯃꯥꯡꯗꯒꯤ ꯏꯔꯤꯟ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯜ ꯃꯆꯥꯅꯤ꯫ ꯑꯩ ꯈꯖꯤꯛꯇꯪ ꯂꯥꯟꯊꯣꯛꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯩꯒꯤ ꯀꯀꯥ ꯑꯃ ꯂꯩ, ꯆꯥꯎꯕ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯩ, ꯃꯕꯨꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ꯫ ꯃꯍꯥꯛꯒ ꯑꯩꯒ ꯐꯤ ꯋꯥꯏꯅꯕ ꯌꯥꯏ, ꯀꯅꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯣꯡꯎꯞ ꯐꯥꯎꯕ ꯋꯥꯏꯅꯕ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯉꯥꯎꯁꯤꯟꯅꯗꯦ, ꯑꯗꯨꯒ ꯊꯥꯕꯜꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯣꯏꯗꯦ꯫ ꯃꯁꯤ ꯈꯪꯗꯨꯅ ꯑꯩꯅ ꯀꯀꯥꯗ ꯍꯥꯏꯈꯤ, ꯀꯀꯥ, ꯉꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯀꯗ꯭ꯔꯥ? ꯀꯀꯥꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯕꯨ ꯀꯗꯥꯏꯗ ꯊꯥꯕꯜ ꯂꯩꯕꯒꯦ? ꯑꯩꯅ ꯃꯐꯝꯗꯣ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯀꯀꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝꯗꯨꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ? ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯒ ꯑꯩꯅ ꯍꯥꯏꯈꯤ, ꯀꯀꯥꯅ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯀꯥꯒꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯒꯤ ꯐꯨꯔꯤꯠꯇꯨꯒ ꯈꯣꯡꯎꯞꯀ ꯑꯝꯇ ꯋꯥꯏꯒꯦ꯫ ꯏꯃꯥꯟꯅꯕ ꯃꯈꯣꯏ 4-5 ꯆꯠꯇꯧꯔꯤ, ꯑꯩꯁꯨ ꯌꯥꯎꯅꯤꯡꯗꯨꯅ ꯇꯧꯕꯅꯦ꯫ ꯀꯀꯥꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯋꯥꯏꯌꯣ, ꯑꯗꯨꯕꯨ ꯃꯣꯠꯄꯨ ꯃꯣꯠꯂꯝꯒꯅꯤꯅꯦ, ꯅꯪꯅ ꯁꯨꯖꯔꯨꯕ ꯇꯥꯕꯅꯤ꯫ ꯈꯣꯡꯎꯞꯇꯨꯁꯨ ꯅꯁꯥꯅ ꯀꯥꯞꯊꯥꯖꯔꯣ꯫ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯥꯏꯈꯤ, ꯍꯣꯏ ꯀꯀꯥ, ꯑꯩ ꯁꯨꯔꯨꯒꯦ, ꯑꯗꯣ ꯋꯥꯏꯕꯒꯤ ꯋꯥꯏꯕ, ꯁꯥꯏꯀꯜꯗꯨꯁꯨ ꯈꯔ ꯋꯥꯏꯒꯦ꯫ ꯀꯀꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯁꯤꯗꯤ ꯃꯩꯈꯦꯠ ꯌꯥꯎꯔꯤꯕ꯭ꯔꯥ, ꯕꯤꯔꯤ ꯑꯝꯇ ꯊꯛꯀꯦ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ꯫ ꯍꯥꯏꯕꯗꯤ ꯕꯤꯔꯤꯁꯨ ꯅꯤꯕ ꯑꯗꯨꯒ ꯃꯩꯈꯦꯠꯁꯨ ꯅꯤꯕ, ꯁꯟꯊꯤ ꯈꯨꯟꯕꯗ ꯁꯅꯥꯎ ꯌꯥꯎꯕꯒꯨꯝꯕꯅꯤ ꯍꯥꯏꯕ꯫ ꯑꯩꯍꯥꯛ ꯐꯥꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯈꯤ, ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ꯫ ꯀꯀꯥꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯪꯅ ꯄꯨꯈꯤꯕꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯍꯔꯥꯎꯈꯤ꯫ ꯍꯔꯥꯎꯃꯟꯗꯨꯅ ꯀꯀꯥꯕꯨ ꯊꯥꯡꯒꯠꯂꯝꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ, ꯈꯣꯡꯎꯞ, ꯁꯥꯏꯀꯜꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯥꯕꯜ ꯃꯐꯝꯗ ꯌꯧꯏ꯫ ꯁꯥꯏꯀꯜꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯂꯞ ꯊꯝꯂꯝꯂꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯌꯥꯎꯕ ꯆꯪꯂꯛꯈꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯑꯩ ꯈꯛꯇꯅꯤ ꯈꯪꯅꯕ ꯌꯥꯎꯗꯅ ꯂꯥꯛꯈꯤꯕ꯫ ꯃꯈꯣꯏ 3 ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤ, ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯈꯪꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯅ ꯆꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅ ꯍꯥꯏꯕꯗꯣ ꯌꯧꯔꯦ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯗꯤꯜ ꯂꯦꯟꯅꯕ ꯈꯪꯁꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯏꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯥꯕꯜꯗꯨ ꯑꯩꯉꯣꯟꯗꯗꯤ ꯇꯁꯦꯡꯅ ꯑꯣꯂꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯏꯁꯥꯁꯦ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯊꯥꯕꯜꯅ ꯀꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯄꯨꯡ 12 ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ 3ꯗ ꯍꯜꯂꯁꯦ ꯍꯥꯏꯔꯨꯕꯕꯨ ꯑꯩꯁꯦ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯇꯣꯛꯈꯤ꯫ ꯇꯧꯕꯒꯤꯗꯤ
ꯃꯈꯣꯏꯗꯤ ꯅꯤꯁꯥ ꯑꯃꯗ ꯆꯣꯡꯂꯤꯕꯅꯤ ꯀꯔꯝꯅ ꯍꯟꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯛꯀꯗꯣꯏꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯤꯕ ꯊꯥꯕꯜꯁꯤꯕꯨ ꯀꯔꯤꯒꯤ ꯍꯟꯗꯣꯏꯅꯣ ꯑꯁ ꯅꯪꯁꯤꯗꯤꯕ ꯂꯣꯏꯐꯥꯎ ꯆꯣꯡꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯗꯕ ꯅꯠꯇꯦ ꯑꯩ ꯇꯅꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯒꯤ ꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯐꯔꯦ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯆꯣꯡꯍꯧꯔꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯇꯝ ꯑꯗꯣ ꯄꯨꯡ 11 ꯆꯞ ꯆꯥꯅ ꯇꯥꯔꯦ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡ ꯇꯔꯨꯡꯅꯤ ꯀꯣꯟꯕ ꯃꯄꯨꯝꯗꯒꯤ ꯇꯪꯈꯥꯏꯗ ꯉꯥꯏꯔꯕ ꯊꯥꯖꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯗꯣꯟꯗꯒꯤ ꯂꯩꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯀꯜꯗꯨ ꯏꯟꯊꯣꯛꯂꯒ ꯊꯥꯕꯜꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯣꯛꯄꯅ ꯏꯁꯣꯛꯀꯤ ꯃꯤ ꯑꯅꯤ ꯆꯤꯛꯂꯣꯛꯅꯕ ꯆꯤꯡꯖꯤꯟꯗꯨ ꯂꯥꯟꯊꯣꯔꯛꯂꯦ ꯃꯗꯨ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯂꯩꯔꯝꯗꯦ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯉꯥꯟꯕ ꯊꯥꯕꯜꯒꯤ ꯃꯉꯥꯟꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯈꯤ ꯆꯤꯡꯖꯤꯟ ꯑꯗꯨꯗꯒꯤ ꯈꯔ ꯊꯧꯊꯔꯛꯂꯒ ꯌꯨꯝꯅꯥꯝ ꯈꯨꯅꯧꯒꯤ ꯑꯋꯥꯡ ꯊꯪꯕ ꯈꯨꯟꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯈꯪꯀꯤꯈꯤꯕ ꯐꯥꯎꯔꯛꯈꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯀꯤꯈꯤꯕ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯏꯗ ꯁꯣꯔ ꯐꯨ ꯂꯥꯎꯅ ꯀꯥꯝꯂꯛꯄꯒꯨꯝ ꯃꯥꯏꯗ ꯅꯨꯡꯁꯤꯠ ꯃꯄꯩ ꯑꯃꯅ ꯇꯛ ꯌꯩꯔꯛꯈꯤ ꯃꯗꯨꯗ ꯂꯋꯥꯏꯒꯤ ꯁꯝꯁꯦ ꯆꯞ ꯌꯨꯡꯈꯤ ꯈꯨꯠꯅ ꯍꯪꯀꯠꯅ ꯃꯥꯔꯨꯕ ꯃꯇꯝꯗ ꯇꯔꯥ ꯆꯕꯨꯜ ꯑꯃꯗ ꯃꯥꯔꯨꯕꯒ ꯃꯥꯟꯅꯔꯦ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯅꯣꯡꯉꯥꯏꯖꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯗ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯤꯈꯤꯕꯗꯣ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗ ꯌꯧꯔꯔꯣꯏ ꯀꯌꯥꯃꯨꯛ ꯀꯤꯈꯤꯕꯒꯦ ꯍꯥꯏꯕꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡꯁꯦ ꯃꯥꯡꯂꯛꯈꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯛꯈꯤ ꯃꯐꯝ ꯑꯁꯦ ꯃꯤꯅ ꯇꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯅꯤ ꯍꯥꯏꯕ ꯑꯩ ꯁꯣ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯁꯨ ꯗꯪ ꯗꯪ ꯆꯣꯡꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯗ ꯌꯣꯜꯂꯤ ꯃꯈꯣꯡ ꯑꯃꯒꯤ ꯂꯝꯗ ꯀꯅꯥꯒꯨꯝꯕꯤ ꯍꯟꯅꯨꯕꯤ ꯑꯃ ꯃꯈꯥꯎ ꯅꯣꯟꯊꯔꯒ ꯆꯠꯄ ꯎꯈꯤ ꯃꯗꯣ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯅ ꯎꯗ꯭ꯔꯕꯁꯨ ꯁꯦꯡꯄꯥꯠꯇ꯭ꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯟꯗ ꯁꯦꯡꯄꯥꯠꯇꯅ ꯎꯕ ꯑꯗꯨꯒꯨꯝꯕꯅꯤ ꯃꯗꯨꯒꯤ ꯍꯟꯅꯨꯕꯤꯗꯨ ꯍꯦꯛ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯀꯤꯕꯁꯤꯡꯗꯨ ꯄꯨꯡꯀꯣꯛ ꯀꯣꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯜꯂꯛꯈꯤ ꯑꯥꯗ ꯍꯟꯅꯨꯕꯤ ꯑꯃ ꯆꯠꯂꯦ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯅ ꯀꯤꯃꯟꯕꯗꯒꯤ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯁꯥꯏꯀꯜꯗꯣ ꯑꯃꯨꯛ ꯊꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯌꯧꯕ ꯐꯥꯎꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 4 ꯍꯦꯟꯒꯅꯤ ꯃꯔꯦ ꯑꯁꯤꯗ ꯁꯝꯕꯩ ꯆꯤꯡꯈꯣꯡ ꯍꯥꯏꯗꯨꯅ ꯈꯨꯟ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯃꯗꯨ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯒ ꯂꯥꯛꯈꯤ ꯃꯇꯝꯗꯨꯒꯤ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩꯁꯤ ꯂꯣꯏꯅ ꯁꯨꯅ ꯉꯪꯈꯤꯕ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯝꯕꯩ ꯆꯤꯡꯈꯨꯗꯣ ꯂꯥꯟꯊꯣꯔꯛꯂꯦ ꯑꯩꯒꯤ ꯈꯨꯟꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯡꯅ ꯃꯈꯣꯡ ꯅꯥꯟꯊꯔꯒ ꯇꯞꯅ ꯇꯞꯅ ꯆꯠꯄꯅꯤ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯌꯥꯝꯅ ꯇꯞꯄꯁꯨ ꯅꯠꯇꯦ ꯆꯥꯡ ꯑꯃꯗ ꯌꯥꯡꯅ ꯊꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯅꯨꯕꯤ ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯡꯈꯠꯄ ꯉꯝꯈꯤꯗꯦ ꯑꯗꯨꯃꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯃꯒꯤ ꯂꯝꯗ ꯂꯥꯞꯅꯔꯝꯃꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯡꯈꯟ ꯈꯪꯈꯤꯗꯦ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯌꯨꯝ ꯌꯧꯔꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯈꯨꯟꯗꯨꯗ ꯂꯩꯕꯤ ꯃꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯏꯕꯣꯛ ꯂꯩꯍꯥꯎꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯥꯡꯕꯁꯨ ꯏꯕꯣꯛ ꯂꯩꯍꯥꯎ ꯌꯥꯝꯅ ꯃꯥꯟꯈꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯃ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗ ꯑꯣꯡꯉꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯨꯖꯤꯟ ꯌꯧꯔꯦ ꯏꯕꯣꯛ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯊꯣꯡꯒꯥꯟꯗꯗꯤ ꯆꯪꯗ꯭ꯔꯗꯅ ꯍꯦꯟꯗꯣꯛꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯈꯟꯈꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯕꯣꯛ ꯂꯩꯍꯥꯎꯅꯤ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯏꯕꯣꯛ ꯂꯩꯍꯥꯎ ꯅꯠꯇꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯦꯟꯖꯪꯕꯤ ꯍꯟꯅꯨꯕꯤꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯁꯤ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯦꯟꯖꯪꯕꯤ ꯍꯟꯅꯨꯕꯤꯗꯨ ꯃꯥꯜꯂꯛꯈꯤ ꯑꯩꯅ ꯈꯟꯈꯤ ꯑꯣ ꯃꯁꯤꯗꯤ ꯁꯦꯟꯖꯪꯕꯤ ꯍꯟꯅꯨꯕꯤꯗꯨꯅꯤꯅ ꯁꯦꯟꯖꯪꯕꯤ ꯍꯟꯅꯨꯕꯤꯗꯨ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯍꯦꯟꯗꯣꯛꯈ꯭ꯔꯦ
ꯑꯩꯁꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯄꯅ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯊꯣꯡꯒꯥꯟꯗ ꯁꯥꯏꯀꯜꯗꯣ ꯈꯥꯝꯂꯒ ꯁꯦꯟꯖꯝ ꯍꯅꯨꯕꯤꯅ ꯆꯠꯈꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒꯗꯤ ꯁꯦꯟꯖꯝ ꯍꯅꯨꯕꯤꯅꯤ ꯈꯜꯂꯝꯕꯗꯨꯁꯨ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯥꯏꯁꯪ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯕꯨꯡꯔꯣꯝꯗ ꯏꯔꯦꯟꯅꯒꯩ ꯆꯪꯈ꯭ꯔꯦ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯄꯟꯊꯗ꯭ꯔꯦ ꯌꯨꯝꯗ ꯊꯨꯅ ꯆꯪꯂꯛꯂꯦ ꯑꯩꯅ ꯏꯃꯥꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯅꯪꯅ ꯌꯥꯝꯅ ꯀꯤꯕꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯗꯧꯅ ꯍꯅꯨꯕꯤ ꯁꯥꯔꯒ ꯅꯪꯕꯨ ꯑꯣꯛꯄꯤꯕꯅꯤ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯄꯨꯊꯧꯅꯤ ꯑꯩ ꯐꯥꯎꯟꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯩꯅ ꯈꯟꯈꯤ ꯀꯌꯥꯗ ꯊꯧꯖꯥꯟ ꯍꯩꯈ꯭ꯔꯕ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯙꯧꯅꯣ ꯃꯁꯨ ꯑꯩꯕꯨ ꯀꯤꯈꯤꯒꯅꯤ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯈꯜꯍꯟꯗꯅ ꯏꯁꯩ ꯉꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯥꯟꯈꯤ ꯃꯁꯤꯗꯕꯨ ꯂꯥꯏ ꯂꯩꯇꯦ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕꯁꯤꯕꯨ ꯌꯥꯔꯤꯕ꯭ꯔꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩ ꯃꯪꯉꯤ ꯃꯪ ꯑꯁꯤꯗ ꯑꯩꯍꯥꯛ ꯋꯥꯀꯤꯡ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯇꯧꯏ ꯃꯍꯧꯁꯥꯅꯁꯨ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯈꯨꯗꯤꯡꯒꯤ ꯋꯥꯀꯤꯡ ꯆꯦꯜꯂꯤ ꯑꯩꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯑꯉꯧꯕ ꯐꯤꯅ ꯃꯀꯣꯛꯇ ꯆꯥꯎꯅ ꯌꯦꯞꯄ ꯄꯥꯎꯊꯥꯡꯅꯕ ꯃꯆꯨꯒꯤ ꯂꯩꯔꯨꯝ ꯐꯤ ꯑꯃ ꯏꯟꯕ ꯍꯅꯨꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤꯗꯨ ꯑꯩꯅ ꯌꯧꯔꯛꯄꯕꯨ ꯉꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨꯅ ꯋꯥꯔꯤꯕꯗꯣ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯣ ꯅꯍꯥꯛꯀꯤ ꯊꯕꯛꯇꯣ ꯅꯗꯧꯅ ꯑꯣꯏꯍꯜꯂꯕꯅꯤ ꯉꯁꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯅꯤ ꯅꯪꯁꯨ ꯌꯥꯎꯔꯕꯅꯤ ꯆꯤꯡꯅꯒꯅꯣ ꯃꯗꯨꯗ ꯑꯩꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯑꯁꯦꯡꯕꯔ ꯏꯙꯧ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯤꯀꯞ ꯈꯪꯇ ꯊꯣꯛꯂꯛꯏ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯣ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯤꯠ ꯅꯣꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯅꯁꯨ ꯂꯣꯏꯈꯤ ꯂꯦꯝꯍꯧꯔꯤꯕ ꯑꯍꯤꯡ ꯃꯇꯦꯛꯇꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯈꯟꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯥꯛꯄꯤꯈꯤꯕ ꯑꯃꯗꯤ ꯏꯕꯨꯙꯧꯒꯤ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯑꯩ ꯏꯄꯨꯊꯧꯕꯨ ꯍꯦꯟꯅ ꯊꯥꯖꯈꯤ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯈꯤ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯎꯈꯤꯕ ꯍꯔꯕꯤꯟꯗꯥꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯗꯨ ꯍꯥꯏꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯈꯤ ꯈꯕꯔ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯈꯤ ꯉꯁꯤꯗꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯑꯩꯅ ꯊꯕꯛꯁꯤ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯔꯝꯃꯣꯏ ꯃꯃꯥꯒꯤ ꯅꯤꯡꯊꯤꯕ ꯁꯦꯕꯥ ꯐꯪꯂꯝꯃꯣꯏ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯕꯨꯙꯧꯒꯤ ꯊꯧꯖꯥꯅꯣ ꯃꯥꯕꯨ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯑꯁꯤꯃꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯏꯕꯨꯙꯧꯗ ꯍꯩꯔꯨꯛ ꯀꯠꯄ ꯑꯩ ꯉꯁꯤꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯊꯥꯖꯕ ꯃꯐꯝꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯃꯊꯪꯗ ꯅꯨꯡꯉꯥꯏꯔꯕ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ